포 Thongkha Keinou Thongkha Awang Leikai 2023 Megi Tang Uhumdagi Manipura Koki Narco Terrorist Singa Maitei Singi Mathakta Lan Chathaduna Lagdi Sigumlaba Tamthiraba Koki Singi Lisat Asina Akoi Hauji Tangdu Leitadraba Phibam Mama Chahi Ani Phajalagle Sigumlaba Landa Asida Akoigi Maning Keinou Thongkha Maning Leikai Bisempur District ki Keinou Thongkha Awang Leikai Maning Amasung Thangnariba Khulon Karona Basingda Ngahaleitana Atar Akam Leitana Nongmai Kaptuna Lai Adubo Hauji Keinou Thongkha Awang Leikai gi Asumlaba Bisempur District ki Manungda Leiriba Asida Leijariba Security Force Singasi State Force Singasi Bisempur gi SP na Singbana Akoi Lokhalani Lokthokani Haidana Haibirakpase Akoi Amna Laibak Thibani Masi Tobigano Mafamse Yamna Ngahaleitana Nongmai Kapsalakba Jaga Oibanina Mafamsidagi Security Force Lokthokpa Yaroi Kana Gumba Singnasu Akoigi Security Force Tagi Habidi Red Zone area Singagi Akoigi Security Leijariba Singasitagi Nongmai Lakpagi Tongriba Se Akoigi Jaga Sida Tobigano Mafamsida Kagumba Tobata Akoi Mara Pabi Ima Ibel Club ki Leijariba Khungangi Mio Singna Akoi Madu Thengnajagani Maramaduna Mari Lainaba Authority Sing Higher Authority Habidi SPDC na Singba Singnasu Akoi Gasumlaba Yamna Lan Mayok Nariba Jaga Sida Leijariba Security Force Ase Lokthokpiano Habasi Keinou Thongkha Awang Leikai Apunba Akoi Leijariba Praja Apuna Maki Maikei Dagi Hana Sakasi Maikei da Media ki Thongda Hajari SP na amasung magi maru oiraba officer singna ngarang simak aikhoigi defense manga se lokhatlani atopada transfer tawrani haiba wafamsi aikhoi Keinou Thongkha leiba parja khuding mangna sungya yajaningde maramdi aikhoina hujik leiribasi lanphamni red zone area ni leiriba mafamsida ngarang maktasu drone paiduna aikhoi khuding mak punsillaga Mipai Thabai Badu Poktuna Lairibani, Asigum Tanja Sida, Aikoi Laiminariba, Kitang Aikoida, Pangal Oizariba, BDF Manga, say security forcing se, Loktok Pirani, Haiduna, Atopa the Tabirani, have a wapam selapodegi, Aikoi Hanadegi Hauna, Hanadegi Hen Tumpam Zapam Kangdana, Narang degi, Aikoi Imai, Iben, Isin Inau, Clubki, Amadi Ibung Ipa, Coding Mak. Mafam asida lengdana lairagli aikhoigi awaba se aikhoigi wakatsabani tabifam thokpa mi singna mari leinaba aikhoigi authority singna hairiba aikhoigi forcing se lokthokpidana ba haijari changchaliba khongjang asida asum tabiraktaba taragadi aikhoi mathang changchalakpana tidim lamben phawa khoi thingraknaba warep lawrakani Security Force Thongkha Keinou Thongkha Awang Leikai Security Force Thongkha